nong subagum attack tawrakiba drone bombing gi Masak kanana supply tawraki haiba khangba ngamle haukiba lising ani kunmari gi September amada kautruk amadi kadangbanda drone sijinaduna nong subagum chatharkiba drone bombing attack aduda sijinakiba drone amadi Masak mathumching supply tawrakiba miyoising National Investigation Agency na NIA gi special court amada report pisinkhre press na pangba paw man hai NIA na Manipur gi NIA special court ta kautruk amadi kadangbanda drone bombing tawbada sijinakiba drone amadi Masak mathumching adu Delhi amadi Haryana dagi supply tawrakibani haiba khangba ngamle NIA na makadana investigation chatabada New Delhi gi Ramesh Nagar dagi Mayak Sharma amadi Haryana Rohtak dagi Bikram Chowdhury kauba miyoi ani na supply tawrakibani amasong hairiba miyoi ani asidagi Modbung Gamngai village dagi Gaikholen Captain Elias amasong hairiba miyoi ani asidagi Modbung Gamkai village dagi Gaikholen Captain Elias Diben kauba miyoi amana case amadi online gi khutangda asoba senpam biduna laiki haiba khangba ngamle ningsing bayabadi haukiba lising ani kunmari gi September amada kautruk kadangban amadi senjam chirangda kuki militeni haina chingnaba singna chatharakiba drone bombing gi attack da ngangbam churbala devi sei kuntramatoi kaubi nupi ama laiki debaka loinana piklibi macha nupi masagi chai taruk da ngai ribi angang nupi masa amabu aso open nangkibani Thaadugi September kunda thaudok asigi matangda NIA na case ama register tawduna ngasi fawa investigation chathaduna lakibani NIA na special court pisin kiba report aduda Manipur da ahanba oina numit aduda drone sijinaduna drone bombing nimpu rom thadaki haina pali nakalama romda Sharma amadi Chowdhury haidiba miyoi ani asidagi Laikangbam Albert Singha kauba miyoi amana drone amadi battery sing leiba laiki haiba NIA na investigation chatabada khangba ngamle haina chu report asina hairi Malengan ba mihata chenaba ama police na fare thati ki tarada moirang kampugi mafam amada chahi nauripa laisra Malengan ba mitai kauba naha amabu nomaina kaptuna halamba thaudokda chenabani haiba sagol mangi tiger camp tagi thongamba maitai chahi kuntaru apokpa TS Sunil mitai kauba naha ama ngasi nungthil police na fare hairi mahak faraba matungda thaudok asida chenaba dai miyoi singchu fana bhonari hairi Lut tawkiba amasong illegal nomai sing numitare nigi manungda pikhalaknaba khangankraba matung Governor Ajay Kumar Bhalana chair lauduna Raj Babanda Awangba thakki security meeting pangthoktuna khanakhre tha asigi 12 degi 12 suba Manipur Legislative Assembly bu suspended animation da thamlaga President rule chanhalakiba numit 9 surakpa tha asigi kunda Governor Ajay Kumar Bhalana sing amasung tangi miya maruoina naha singda lut tawkiba amasung illegal oiba khuchukulai sing numit asidagi paraga numit 3 nigi manungda surrender tawraknaba akanba wafam phongdokraba matung ngasi Governor na chair lauduna Raj Babanda Awangba thakki security meeting pangthoktuna khanakhre pausi asina phangba pauna haibada Manipur lenga ki oiba high level security meeting adu ngasi nungtil pong 5 rom tarakpadagi pangthokibani mipham asida Chief Secretary Prasad Kumar Singha DGP Rajiv Singha Security Advisor Kuldeep Singha amasung Commissioner N Ashok Kumar na singba lenga ki mangkok thongba civil amasung police ki official singna saruk yaki hairi numidang wairam pung 3 makai fawa jathaki security meeting asina puthoktuna kumna khanakiba singi manungda Governor na akaknaba matam piduna lut tawkiba amasung illegal oiba khusukulai sing surrender tawraknaba haikiba matam madu sangdokhangadra natraga sangdokhaloidra haibagi wafam yauki aduga Governor na appeal tawkibagi matungina Kaching Churchanpur Thoubal Imphal East amasung Imphal West district ki police sing da khusukulai sing surrender tawba horakpagi matangda sukupna khanagi hairi ngasigi mipham asigi matangda official oiba wafam sing Raj Babandagi phangkidrabasu law and order gi fibam hena fagat handuna state asida mahusagi ingtapa fibam hanjil halaknabagi matangda hakchina khanaki hairi MLA singi lengak semnaba mipham yaithokiba asina PR sangthagadra haina mipainare chaliba thasigi mapanda Manipur gi Chief Minister Nongthumbam Birena Chief Minister famdagi khanghaudana resign tawkibadagi lengak semba ngamdaduna Manipur PR thamlakkiba adu kohanaba pandamda BJP MLA singna anoba lusingba ama khananaba ngasi pasoi kendragi MLA sapam kunja kesorgi yumda nungtil pung anida mipham pangthokani thorang lamba adu khudakta yeithokpadagi lengak semnaba thorang tawramba adu arema takre anoba lusingba ama khananaba mipham pamthokpa yaroi haina yeithurakpa asina Manipur President rule makha sangthagadra haibagi miyamna mipainare North East ki coordinator Samit Patra na mipham asi pangthoktanaba khanghalakpadagi ngasigi mipham asi pangthokpa ngamdabani haina atopa paugi source amana su makha tari lengak semnaba MLA singi mipham pangthokpa yaroi haina national leader singna athingba thamlakpa asina lamdam asida President rule makha sangthagadra haibasi
अचौबा वहांग अमा ओइबगा लोइनना मियामना मिपाइनबा पोहली हाइरि कुकी मिलिटेंट सिंग ngak चेंकिबा लेते AR सेनापति डिस्ट्रिक्ट स्टूडेंट एसोसिएशन लेंगा का सु चनरिबा कुकी मिलिटेंट सिंगबु एस्कॉर्ट तौदुना ngak चेनबगी थबक चथरि हाइना असम राइफल पु मराल चिरकिबादु यानिंगदबा फोंदोक्तुना असम राइफलना कुकी मिलिटेंट सिंगदा ngak चेंदुना मतेंग पांकिबा लेते हाइना असम राइफल की माइकैदगी फोंदोरगली असम राइफल की मगोक थोंबा ऑफिशियल अमना लेबाग असिगी न्यूज एजेंसी अमदा फोंदोरकपगी मतुंगिना हौजिक मणिपुरदा थोक्लिबा इरांग अचिना मरम ओइरगा तोंगान फुरुक कांगलुप सिंगी मरक्ता डायलॉग चथदुना तंगदु लेताबा हंजिल हलंगनबा होनरिङै तालक असिदा सेनापतिदा बेस तौबा नागा स्टूडेंट ऑर्गेनाइजेशन अमना असम राइफल्स की मथक्ता थमलकलिबा वाफम असे युमफम यावदबा अरानबा पाव अमनि हाइना AR गी ऑफिशियल अमना फोंदोरकी हाइरि वांगनोंपो इंडिया दा अहानबा नुपी लेफ्टिनेंट कर्नल लांगम रंजना हौजिक NCC हुंपुमंगा मणिपुर गर्ल्स बटालियन गी एडमिनिस्ट्रेटिव ऑफिसर ओरिबी लांगम निंगोल अबुजम ओंबी रंजना देवी मपुरोइबा अबुजम सनातोंबा सिंहा सामुराव अवांग लेकाइदा लेबना लेमजनिंगाई ओइरबा लेफ्टिनेंट कर्नल की फमतोन फंखरे चलिबा थासिगी 18 दा DM यूनिवर्सिटी कैंपस लेबा मणिपुर की NCC ग्रुप हेडक्वार्टर की ऑफिस ता ग्रुप केडर NCC मणिपुर की ब्रिगेडियर ओरिबी विक्रांत कुलपनीर अमसोंग हुंपुमंगा सुबा मणिपुर गर्ल्स NCC की ऑफिसर ओरिबी कर्नल पदम कुमार अनीना फमथोल काबगी लेमजनिंगाई ओइरबा बेस लांगम रंजना दथेकी अयाब यावदना पार्किंग फी खोमलिबसिंगे मथक्ता एक्शन लौनबा गवर्नर तक्सिनख्रे IMC इम्फाल म्युनिसिपल कॉर्पोरेशन कोनबा मफमसिंगदा लनाय मियोय कयाना अयाब यावदना गाड़ी पार्किंग फी खोमलिबा सिदा कुदकदा मिदेंग चंगबा लोइनना एक्शन लौखतपियो हाइना मणिपुर की गवर्नर चेरोल अमा पिसिनख्रे एडवोकेट मैहौबम राकेशना थादोरपा चेरोल अमना हाय ngasi गवर्नर पिसिनखिबा रिप्रेजेंटेशन अदुगी कॉपी सिंह इम्फाल म्युनिसिपल कॉर्पोरेशन सुपरिंटेंडेंट ऑफ पुलिस अमदी सिटी पुलिस स्टेशन की ऑफिसर इंचार्ज तसु अमम पीकी राइट टू इन्फॉर्मेशन एक की मखादा फंगबा इन्फॉर्मेशन की मतुंग इना IMC की मनुंगदा लैरिबा तोंगान मफमसिंगदा पार्किंग चलाइनबा IMC ना ऑर्गेनाइजेशन कयादा पीखिबा परमिट अदुगी मदम लोइख्रे परमिट की मदम लोइख्रबसु लोगी वांगमदा पार्किंग फी लेप्तना लौबगी थबक अदुमक चथरि हाइरि